Manipur peace hanjin hannabagi pandamda Congress ke luchingba Rahul Gandhi pungkharagi khongchatta hayang nongthil Imphal da thunglaragane. Chartered flight lakadoriba opposition gi luchingba sena Imphal da yauraktringaida hayang ayuk pung 8:30 da Silchar airport ta taduna Assam gi Kasar manung channa laiba Fularto da hangba Thala Youth Care Center relief camp ta changane. Tungda Jiribam da laktuna mafamada da hangba relief camp ta su changlamgani haide. Jiribamdagi Silchar airport ta amuk hallaba tungda Imphal International airport ta nungthil pung 1:45 da thunglagadabane. Imphal airport ta hek thunglabaga Churchanpur da chatkane Churchanpur dagi halaklaga Fubala da hangba relief camp amada changduna miyamga unagane. Fubala dagi Imphal da laktuna Rajbhavan da governor ga unaduna Manipur gi oidiba fibam masigi matangda wari shanagani haide. Mahaki khongchat asida Manipur gi oidiba situation asi mamangda mahakna Manipur da lakpada oikiba fibamga kari ahongba laibagi haiduna ground report ama lauraba yai haina thajanare. Loinana lakliba July 18 dagi chathaba haugadoriba parliament session da Manipur miyamna kari pamli amadi miyamna thengnariba awaba amadi khudongchadaba sing parliament ta pukhatuna athubada normalcy puraknaba center gi luchingba singda takshilaba yai haide. Rahul Gandhi na governor ga unaraba tungda media briefing ama governor mamangda piraba tungda numidang pung 3 taba adwaida Imphal thadokhigani haide.